Prime Minister Narendra Modi na Ngairiba Asi Leibak Miyamna Manipur Chatnaba flight ticket Kakpadura HAINA AICC General Secretary in Charge Communication RAMESH na HANGLAKLI wafam asi Prime Minister Narendra Modi na Assam da safari chatpagi matam kaithokpa ngamlaga irang thokliba Manipurda yaushinba ngamdabagi matangda mahakna fongdokibani National gi News Channel ama oiriba News 18 da fonglakpa paw amada RAMESH na hai hauji asi Northeast region da pamdaba thodok sing thokpagi chang asi nongmagi hangalakli maruoina Manipurda hauji oiriba phibam asi yamna pukning nungsiningai oiba tangkak amada leiri Asiguma phibam asida Prime Minister Narendra Modi na Assam gi Kaziranga National Park amasung Tiger Reserve da safari chatpagi matamdi kaithokpa ngamle adubu mioi kya siriba amade mioi lak amagi mayada lanjena duna leiriba Manipurda chatnabagi matangdadi Prime Minister na matam kaithokpa ngamde masimag yamna laibak thiba amani thatara hena virtual civil war gi thakta leiriba Manipurda hingsa gi thodok lepa leitri haukiba tang tareta mioi ani more town da tamthina phurakpa amade Ngarangna Indian Army da Junior Commission Officer oina leiba mioi ama sakhangdaba singna mayumdagi phaki masigi ona tainabada micham miyamna thiriba tax ki sanfam sing Prime Minister na aranba mongda sijinaduna leibak sin bathungna campaign chathaduna leire Manipur satuna pibam yangshin badi lairadana Manipur ge chief minister yauna starasigi political party ki luchingba singda phone tawduna wari saba phawba ngamde Manipur gi wafam dagi khara na thaiduna hauji asi Northeast region da mahusagi tangdu leitaba pibam da chauna akaiba kya thoraktaba nate Eastern Nagaland People's Organization a public emergency lauthoraktuna hairiba mafam asida ban yauna akanba khongjang changsinkre Nagaland oirakli ba phibam sing asiga mari lainana union government na khongthang amata lokhatpa ude hainasu RAMESH na makatana center da marasiki